Hayeng pangthokadriba political parties singi mifamda citizenship MML bill withdraw tawhan mayawna Manipur sana handanaba lengak ta akan ba pressure pigani haina political party mapan ni maikai de fong dorakle Rai Sabada citizenship MML bill pass tawlabadi NPP na Manipur da BCP lengak sabota tokani haina NPP Manipur set unit na fong dokre Citizenship Amendment Bill of India government awan pop miyam namthanaba sataba population war bakalamani haina sirkana hairi Government paikalaba policy program singda naharul singi laiba wakalon sing khangdok naba pandamda district youth parliament 2019 ngasi pangthokre Amasung Assam, Manipur, Tripura, Delhi, amasung Bangladesh yauna leba asida leriba maiti sinapun sinina semba pan maita youth convention gi ahan mifam ngasi pangthokre Mayam khurumjari adomni ambidebasi impact news ni ai takhilamam siam kanen hauze pungja si phawbagi marba paw sing yam de pizari Citizenship Amendment Bill sini tarataru ki matangda Manipur laingakna sinduna hayeng pangthokadariba lamdam asige political party singi mifamda saru yaduna bill ase withdraw tawhan mayawna Manipur sana handanaba laingakta akanba pressure pigani haina political party mapan yamai kai dige fongdorakle hiramasige matangda ngasi nongthil iraud bhavanda CPI CPM RSP Forward Bloc AAP NCP BSP ZDS amasung Prajagi Lusingba Singa Pangmi Singa Unabada CPM Manipur State Unit State Secretary Laisram Sotin Kumar na haikibada hayeng phamgadoriba political party singi mifamda yamna maru oina lawi mifam asida political party mapanna Citizenship Amendment Bill sini tarataru ki matangda khana nebagalona lenga ki maikaida taksingani madugi mathakta Northeast State Singda Lariba political party singi MP Singnaso Bilasi Rai Sabada Putorakpa Matamda Sanaba Yaroi Bilasi gi Mayokta Bot Pinaba Apil Togani Mangna Makha Tarduna Bilasi gi Mayokta Makhatan akan bakhongjang sangsin kigani Lamdamasigi CSO Mahirulup Singh amasung political party singi oiba mifamamaso atubada pangthoknaba sem sare miyamnaso mifamasida sar yabinaba apil tawrakle Ari palitana bill si handoktri bhawa khoi makhan kayagi movement su mathang sanction ki gani loinana hayeng asi Manipur gi chief minister na all party gi oiba mifamama citizenship amendment bill gi matang da kauriba sida party mapanna bill si handokna bagi akan ba pressure pigani loinana state ki assembly gi akanaba session ama kahunna bagi damak takshan ga loinana political party Mapalasina Pulaga, Deriva, Tongan ba CSO Sing, Civil Society, Maira Paibi, Aduga Youth, Amadi Students, Mifamama, Kanare. Nakalamuram the hayeng pangthokadoriba all political party gi mifamda Congress Party sar yaroi haina CLP gi leaders oidiba hanega Minister Okram Ibobina Fongdokre. Hiramasigi matangda ngasin numidang Congress Wavanda pangthokiba paumi sing unabamada Ibobina hai hayeng pangthokadoriba political party singi mifamasi BJP na miyambu minamba yana ba koba mifamne billasi Lok Sabha da pass hana tawkrabana hauzik nauna semdok sadokpa asi hekta yaroi masi semdok ke hairabadi billasi amuk hanna Lok Sabha da nauna putoktuna committee amada nauna yengsinma mathau tai loinana billasi gi matangda Congress na akhanaba assembly mifam amak kaunaba hairabasu lenga asina Tumina like Governor gi manak tasatuna House pu prolog tausin kibane lenga asi gi tauriba mataw asina bill asi thamoina yanindrasu center gi yathangi matung ina sawali haiba adu miyamna khangmangame Congress Party gi oinadi matam punamakta bill asi gi mayokta laiduna bill asi House tagi handok tri fawba sabsana thenagani suhaiki bill dudi kanonda Lok Sabha da pass tawre Rajya Sabha da karmai tawna bill do khoi Manipur da so oi haina clause ma insert tawgani ju Manipur da leiba prajajing yam apangba woina bill si amuk semtok ba tardi amendment taw tardi original bill Lok Sabha da leikibase Lok Sabha da pass tawgibse masigi bill body original body bill si withdraw tawthoaga
joint parliamentary committee dani khangde amadani khangde thadaraga madu north east da sok tana ba haji original bill du da chemtu oga amu hanna both houses of parliament lok sabha da amu ta lok sabha da pass ta urab du bo chemdu on gani manipur da sok tana ma chemdu on gani aidi manipur da leiba praja sing je nom gadran Village ki mayokta awanongpok state singi mafam sin mathungna Sathagadaba Northeast India Development Party NEIDP gi signature campaign ngasi party asigi CWC gi president Naremam Samarjin lamthakre Terada leba NEIDP gi loisang da pangthopa thorom adu da party asigi CWC gi vice president Sapam Kunjakiswana Bilasi awanopok state ki miyamna yaning de haibadu unaba khongthang asi lakhotpani ahan bagi oina state asigi tampa ki mafam sin bathungna campaign asi satraba matungna singi mafam sing amadi awanopok ki state singda makatan sathagane bill asi withdraw tawdri fawba NEIDP na lepa laitana khongjang sangsin khigani suhai ke Top state, sister state, till this act is repealed. Praja section could not quite tell you, could you make the NGO, lady, could you make the Skunda, college, institution, office, all in charge of officing the Chang the Nakoi, Machigi, Capella, Semasi, Saruyamin, having a pillow of the she said, quite hang ambassador Maruina, Belly area, which I will come over the second. Hilliard next up with Laka. Left till this egg is repealed. Citizenship Amendment Bill asi India lengakna Northeast ki miyambu namthanaba muthanaba sathaba akhanaba population war makalamani haina Sirka gi president Somendra Thoksum na fongdorakle wafama singasi mejo khulda laiba Manipur Press Clubta Coalition for Indigenous Rights Campaign Sirka Manipur na sindana pangthokiba pawmi singunaba ma da haikibani mangna makata na haikibada Indiana Northeast laiba Forbes singbo muthanaba mamang dagi hongna tongan ba lalong kaya sathaduna lakle adubo hairiba lalong kaya aduna Northeast ki miyam asi loisinma ngamlaktaba asidagi handak aroiba lalong ama oina bill asi putorapani maram asina lup asina Northeast ki miyam ga loinana khongjang kaya sangsilagani loinana Manipur gi oina so lamdam asida thokliba tongan ba issue kaya asigi warosin ama purakna ba tangai fadana Manipur gi miyamna Manipur Constitution Act 1947 bu nauna hingatnan ba natraga pre-merger political status ta hanjilanna ba honaba mathau tari suhaiki Mateng Lorga, Mati paramilitary Mateng Lorkanda, Bigi, Norlist Kunari, Hilomi Sing Solution, but Torang Tobudu, my Kirakudagi habitat, Namaktabadagi, Tungan Bakugi, population warama, Talai, especially political, statistical, Loinaba, Dimalama, Bigi, Mongorek, Kundari, Mongorek, Yasina Kogi, Manta Basangi, Aduga, Ban Mongorek, Mumilama, Kogi, Owe and the Mathogare, not the Kojas Kunayas, Mukiba Bagi, by Akivu. Nakala Moramda Villasi Rai Savada Kariguma Pastor Labadi National People's Party NPP na Manipur ki BJP lengakpu saukat patukani haina NPP Manipur State Unit ki General Secretary Publicity and Propaganda CS Bizo ina fongdokre wafama singasi kwa kaithel thauna jamlaikai da leiba ma ki mayum da pangthokiba pasoi kendra ki oiba boot level agent singi nomagi mifam amaga mari lenna haikibane mangna makhatan haikibada party asigi oina National Leader kaya yaungna handak Guwahati da pangthokiba awangba thaki mifam amana bill asina Rai Sabha da kariguma pass tarulabadi state khudimakta party asina BJP ga saminadanaba asetba warib asi laukibani haike lonana ngasi pangthokiba agent singi mifam asi maru oina Manipur ge kendra kayada agent singna vote fangnaba honabada mitop kaya voter list hapsin ba kaya yauriba asi pasoi kendra gi oina tawdanaba pangthokpani Miam na so bot khakta gi yenglaga miam niyom kaina mitop sing voter lista hapagi thabak asi lepi haina so appeal tauki Huji ji sabagi problem bu sing dagi everything manama sing dagi atop state dagi lawraga saring ai marksida chumba citizen amendment je pass toragadi koi NPP gi leiriba huji ji state prime minister ba aikoi gi honorable minister yauriba mayam na so dum takpi soidena aikoi resign tawni na Lok Sabha da Citizenship Amendment Bill pass tawkibadagi state asida oraliba phibam asi yenglaga Manipur lengakna assembly gi session ama khudakta kauduna hiram asigi matangda khananaba JCLPS ki convener Yumnamsa Dilipkumar Nalenga ki puning singsilakle Women's Welfare Organization Kanglei Park Apun Mamaye Kaiba Maye Kawa Chinjak Thingbalov Kaino
Kainau Thongkhong Welfare Organization na punna khusamnaduna Kainau Thongkha Community Hall da Cape ki mayok ta wakat ni fam sathakre mifam adda we offers communal policy withdraw citizenship amendment bill sing taramapan MPB 2018 khodak ta sana halo we offers citizenship amendment bill sing taramapan haina thaba placard kaya sijnakhe mifam adda JCLPS ki ex convener Arjun Telaiba Muhammad Khairuddin Sahad Singma Kayana Wangangki. United Development Club Sapat Thaurang Nupi Khutpu Sagolman Sadopam Lekai in Joint Committee on Inline Permit System JCLPS ka Khusanarga Citizenship Amendment Bill Sine Taratro ki Mayokta Sagolman Sadopam Lekai da Wakat Infam Sathakre Haina Sirulaman Hairi Citizenship Amendment Bill Sine Tarataruk na maram oiraga Manipur amadi Northeast State singda chang na sawalapa yai haina miyam na mipainari ba adumakti oigani thajati haina ya school assembly constituency MLA Thoksom Saidabadana Fongdokre wafama singase Kundrapam BJP mandal amadi Peace and Development Coordinating Committee na sindana Imphal East ki yumnam kunauda pangthokiba Chief Minister ki haksel ki tengbang card amasung PMJAY Ayushman Bharat card yanthopa ki thoram amada MLA asina Fongdokibani Ani suba tangka ki oina Khangalaba Kundrapam Assembly Constituency ki beneficiary listing amaga chani gi card yanthopa ki thoramda makna makatana MLA Saitabatana Fongdokibada Citizenship Amendment Bill sine tarataro ki matangda kumna khananabada haukiba kumjale sing samapal yankhai mangadagi sanaduna laklaba ek ama oiri maramasina ngasi hayengi manungda hektamak thamjilakadabadi nate Vilasi ki matangda se minister BJP ki president amadi Lusingba Singna centerga leptana wafum kaya khanari miyam gi aning apamba khangna lenga asina thabak tawgani loinana tha asiki kumafan phawagi manungda lenga ki Lusingba Sing satuna Vilasi ki sabsaba warasin puratnaba center da taksinaba honagani swaiki Kiev ki matang si akhoi su yam kan na kum na khana nei na bada masidai se manung gi item sing si yaw ribu content sing si nei na hona matamda hoi hana degi 1955 degi chanaraga laaba ek amani ngasi ngarang natraga hayeng hekta bam thamjalaga dabadi natti hana chanaraga leramo du da su masina yam tin su ka dabu wargadi mamang da su yam chomba yaba phim di lei bajani aduna mayam ni binary ba potumati oini thajide asi matang da su party ki president honorable CM mayam sina khoi center da lebi leader sina tatana tanai unajab su chakini soidana su miyam gi apamba nakanda lakminagani laiba ngasi si tang kuntere kunipan kumapan ga swai sida akhoi mayam chalaga adu gi chapcha waru sino prongna phona jeri Citizenship Amendment Bill ki mayokta Manipur Muslim Welfare Organization sinduna tongan ba mafam ahumda wakan fam phamduna Prime Minister gi mitamai thakre ngasi wakan fam ki mafam ahum adudi Khetrigaon gi Mina Kaithel Kairao Litan Makhong amadi Mai Imphal Bengal dani ngasi ki khongjang aduga mari lenana MMWO gi President Phundremayum Abdullah Fathan Hai Chief Minister N Birena Cape ki matang de miyang gi apamagi matung ina thabak tawgani haina yamna toina hairabaso ngarang pangthokiba Republic Day gi thoram da bill asibo sawatpa manba wafum kaya fongdokiba adu lupasina kandem tawgre asiguma lenga ki mari ani longbagi thabak asi topiyu amadi political party singna magi nungsibagi party nungsibagi mahutta iramdam asigi miyambu oina nungsibiyu haike Sagotpa manbagi mawongda ngasi adum labo wahan thokpiba adum wafamsing haiba haibase masi tasengna harakanda mari bakpu majatibu mafrupu nungsiba shemni haina khon onar trombani madu ona taina bada khoi lakpani haina lawruk oi haibi maram leite ha tasengna masigi ekase masi chatna nabo hotna pataragadi manipuri miyamna kari phirep lokadagi haibase honorable CM aduga representative humfum ana khangba majam changieba makoida na khangadabne Citizenship Amendment Bill sine taratro ki mayokta ngasi Susambu District ki Khumuzamba Community Hall da wakan fam pangthokre UPF Manipur Khumuzamba CMLYC Club MYMYC Yaifakol Club TMYC Thingjang Phai Club amadi NMYC Ngaithal Club Susampu na puna sinina wakan famadu pangthokibani Vilasi ki mayokta kwakaitel nganapi thongdasu akan fam sathakre mafamadu Social Welfare Club amadi kwakaitel nganapi thong mapal nupi lufna sinduna sathakibani
Mahirulup Manga SSUM Masad Amso RSF Amadi AMPSUM na Sinduna Citizenship Amendment Bill ni Taratruki Mayokta Kana Khongjang Sangsileng Serak Asida RSF ki Secretary General Amarjit Ningthaujabo Manipur Police na Fazin Bagi Thawang asi Pang Dabagi Thawang ni Haina Mahirulup Manga Asigi Apun Basirulaman Hairi Nakalamaromda Bilasi Athuba Matamda Handok Trabadi Mudrama Pan Suba Nupilan Numit Observation Committee ki Ima Singna Akan Bakhongjang Sing Sangsilagani Haina Chairloman Hairi Citizenship Amendment Bill gi mayokta CPI gi National Secretary Suwariba Rajya Sabha gi MP D Raja Masayauna mifam pangthoktana wakat khongsan ama satkre Communist Party of India Manipur State Council na sin khibanga sigi mifam aduda atoba political party CPIM RSP AAP NCP amadi atai political party kayagi lusingba sing susar yaki loinana MP D Rajana kariguma Rajya Sabha da bilasi hek Puthorpada CPI Madi Masiga Subminary Party Singna passed a Honda Bakona Hainasu Tazaba Piki. Haukiba January Kunmanga Ginumidang Pungni Panda Lamfel Powerhouse Manak Amadi Ngarang Lamfel Sankat Hall Manaki VRTF Wal Thawal Yaripok Santa Kaitiel Amadi Singzamai Wangma Tongkong Ketrule Kaida Matang Mafam Mari the bomb Pokayan Kibado People's Revolutionary Party People's Party RPF Nakpigani People's Revolutionary Party of Kanglai Park Pre-Paki Lanmi Sanglup Red Army na Satakibani Haina Lup Asigi Publicity and Propaganda Secretary in SARS Laibak Ngakpa Luangna Kuyak Pidu na Thadoropa Sirlomada claim Taurakli Bomb Pokayan Bagi Taudok Singasi Wesia Lamnam da Yaul Tauminariba Yaulup Singna Boycott Taukiba Indiagi Humudra Suba Republic Day Thauramgi Sarukam Oina Satakibani Haina Sirwaduna Makata na Palakli Kairang Muslim Social Development Committee na Jenims ki Dr. Singamadi Center of Medical Self Representative Union Manipur ki sponsor makada free medical camp ma pangthokre Kairang Muslim mamang laikai da pangthokiba medical camp maduda Jenims ki Dr. Tara mangarom na tongan ba miyoi sangwa henbagi analaying singyeng ki loinana hida langta kayasu yanthoki lemni yanthoki hairi Matam kayagi mamangdagi semjin bidabana maram oraga turel launamal kaibagi isau toina thokliba baruni singoidagi hauduna Imphal East ki manung sanba Kharasol khul faudun seliba iyam turel nauna tauduna semjin bahokre turel naundamal launamal semjin ba amasong khongnung taubagi thabak asi local MLA KSS Biren gi mateng da sathabani hairi itam turel da tariba iyam turel asi Kharasom Khamu Singjin Takhel Sanjay Mamadi Akoibada Lariba Kul Singil Lakol Oriba Sambal Lakolgi Ising Sitabam Oibada Natana Itai Lakongsu Sauna Piribane Imphal Ziri Lambida Wet Breeze Thambagi Matangda Transport Commissioner na Fongdor Liba Wafamasi Aranba Yumpham Yaudaba Wafamne Mathau Natana Mathau Sabane Haina TDC President Ais Ranjit na Fongdorokli MG Vinu the Laiba TDC office the Paumis Unabada Ais Ranjit na Makatan High Imphal Ziri Lambia se National Highway Oibana Transport Department na Tauning Bata Tauba Makhoigi Makada Laibagum na Wangangba Tabak Taubagi Mathau Tade Makhoigi Thawangasi Driver Amasung Transport Singdagi Sel Kongat Payana Basathabane Hural Lonada Tabak Tauduna Driver Sing the Awaba Pinaba Thawong ni Haiki 24 tonje restriction thamna bagi matang da government ga BRO ga meeting phang giba leite masima aranba yumpham yawde ba wafam amani court ki wafam si athing ba se sana lu haidana deputy commissioner da khoina wait olu idana thai chithi leisin national highway di india government gi makha da leibani aduna maram oy kan da masima magi mathau natte kanagumba private individual amada namely adu ga ja khoi taning de M. Lakshmi Kumar Singh Transport Commissioner se kaidou leibige ba slip tab matamda thong tekba matamda sumaina press release thor kheba leibra ba TDC da challenge taw ba without sanction without permission noi hai ba wait be ngasi dagi tawbe aroi yawbi ramadi yes akhoi su ya ge ba ma one sided oi de do khoi ya ge ba
Nakalamuramda transporters sing na national highway da politicize tobigano national highway haibase transporter khakta gi nate miyam gi ni haina transport department ge commissioner M Lakshmi Kumar na phongdorakle all secretary ta pawmis unabada M Lakshmi Kumar na phongdorakpada national highway number 38 Imphal Jiribam lambi gi makru amasung barak thong ase mapangal sondarapamade thong ase semjen bada matam sangada maramna haukiba inkomjali sini tara mangada transport department na truck singna puriba mal ge arumba gi sang ase metric ton kunmari gi hena pudana ba order thokpa laikre high court na su saka tara amasung taranthoi panba truck singna metric ton kunmari phawba punaba 10 saka panbana metric ton tara taruk dasmik taruk ama phawba puba yabagi order thokibasu laikre hariba arumba gi sang ase gi wamada gari singna pot sai puduna satpada thong tatkiba thoklabadi miyam de hen awaba oigani maramaduna tongan ba union singna transport department ta sopa yaba wafam yumpham yaudaba allegation kaya tawibagi mahutta union singna public ki interest ta amata oina punsinduna kari tawsigi haibadu tanasi maduda department su harau yagani haina phongdorakle loinana Manipur government ki transport department gi oinadi national highway singda wet bridge thamnabagi decision su lowal laitri haina makha taki afabata to tanaraga kaidosigi e khoi sibu yaning de akhoi association sumaile akhoi haju tabi moi haju tabi aduga tabudu sini whatever hamin naragolore akhoi ju hairoi meeting su lawoi noi habusu yaroi adusu yaroi adasu yaroi what is this akhoi di huji use way bridge ki matang the decision of the lowdri all stakeholders I think attested the commentary how do you implement or how do you install a way bridge as ko yam kan tanari state ki interest lak pangal tani su public interest lak pangal tani thamje ju ai thamboi ju ai iya adida si haina regolo in the tanara go thopo por gal tani da haina da with the tana da with the press conference kor pangai hai basically I don't know how far it is koi public interest ho right to mayam sulu khangwi regolo United Minority Liberation Army Amlagi Finance Secretary B Rajan terminate tawkhre ngasi tenopal da pangthokiba Umlagi Ship in Command Kofam Khailinga Pomis akhanana unabada Amlagi Finance Secretary B Rajan Apokpa B Batayana Lubasigi rules and regulation gi wangwada thabak tauramba amadi lubasigi mai sopa yaba thabak thauram sing tauramba asina mahakpu lubasidagi matam supagi oina thasgi tang taramarida terminate taure haina kofam khailingna phongdorakle makata na hai mahakna karigumba amlagi ming sizinaduna thabak taurambada madula thorapa aphata daita amata amlana puroisu hairi Hauji matang swaida break matang lojage break matungda Humudra Suba Republic Day gi beating of the retreat kalunena folk dance festival ngasi ahan Manipur Rifles ground da harau tayama kalunena pangthoki bagi pau amadi Manipur masum malim ge tonga tong i pau sing pudun laksage impact news po mengta da lebio break matungda taran oksari makada pau da lewa se Humudra Suba Republic Day gi beating of the retreat kalunena folk dance Festival ngasi ahan Manipur Rifles ki lampakta harau tayama kalunena mafungfana pangthokre Republic Day nongalaga hongnabe matungina lebak asin mathungna pangthopa beating of the retreat ki thoram aduda Manipur gi Governor Dr. Nasma Haptullah amasung Chief Minister Nongthom Birena makok mathang taraba contingent singda manam piduna puning thawatke mana pibagi thoram adugi mangwinana Governor Manipur ki tongan ba mafamda khundariba tribal ki sipsingda blanket khudol tamki tongan ba category da ahan mamana phangkraba sing adudi march pass category gi uniform contingency da contingent da BSF contingent amasung CRPF male contingent anina punna phangki mahila contingent da CRPF female contingent NCC group da 14 battalion NCC boys and girls School contingent Manipur Public School, National Sports Academy Boys amasung Pore Khongjin High School ahum na punat phanghe amasung band party da Assam Rifles band na ahan mamana phanghe loinana base display category da makomatang tarlaba singaduna mana piduna puning thawat ki loinana sing tamani gi tongan ba
cultural troupe Tarataretna Saru Yadana Pangthokiba Folk Dance Festival Aduda Lindia Folk and Classical Academy Nangamapal Swaram Lerakna Ahan Mana Fangduna Khwaidagi Fazaba Dance Competitor Oiba Ngamki Aduga Star Musical Center Kurai Anisubamana Fangki Loinana Singu Thangjing Women Cultural Association Moirangna Ahum Subamana Fangamki Ngarang Imphal da pangthokhiba lebak asig humudra suba Republic Day gi thauramda ex servicemen singi contingent ama thoktana sar yakiba adubo state government na sakhangbiba oina special prize amadi certificate khusinarkhre certificate amadi prize adu ex servicemen contingent gi parade commander captain Hausumang SM da khusinarkhibani Ngasidagi numit nifu mangani gi manung de SDO somong asi masag office ta halalaktuna SDO office asi thabak tawondrabadi lamlai constituency gi maira paibe club amasung maike asumda lairiba miyam ga khusamnaduna makhal maka kaya gi khongjang sing sangsilagani haina constituency asi gi social worker aswebam devena fongdorakli Varatiya Dalit Society Academy Award fanglak labi Sakpram Ongbi Babita Leimabu Taram Opaki Thorum Ama Lamlai Congress Committee na Sinduna Salauda Lay Office the Pangtokre Thorumadra social worker Deviana Makata na Hai SDO Somong Asi Masik Office ta Pamdaban Maram Weraga Maike Songi Praza Singda Hiram Kodimakta Shaun Awab Amadi Kodong Sadabakaya Mayok Nare Somong the Labor SDO office asi Hokiba Sailing Tarukta Mai Sapaki Taudok Tokibadagi Porampata Famkibani Adubo Hausiti office asigi building amadi infrastructure ningtina Laire security point of view da Hairagasu office asigi Manak Nangna Lamlai Police Station Amasung Singarenda Assam Rifles Post Sing Laire Maramasina Lengak Yauna Mailenaba Singna Atubada SDO Somong asi Halalaktuna SDO office somong office ama oina run tawhanbina basu appeal tawrakli अखोई लमाई केंद्र लोकल एमएलए खेट्रेमियम बिरियन लमाई केंद्र मिहुर ओरे मा कइदो लगिसिनिदा हजि काबिरे बे एमएलए तामु बिरियन जिना छिनब थौरांग लाम खनजलेबो कुइरेना पासै कुन कारेना अदु कइदो लगिसिनिदे अखोई लमाई केंद्र जिबु एमएलए लेतरबरा लमाई प्रजा गिदमत खंद्रबरा मसागी खलेरबरा एसडीओ सोमुंगजे मसाना जु हाना सोमुंगद लेजरम पोट अमजे पोरपात पुगरे पोरपात सिबु पुद्रपंगम दिसि कइनो सिनिदा अखोइने खलेबा बोट कारगा सरकार पाइबो सोंगजलिसिदि National Youth Parliament Festival 2019 gi sarukam oina Manipur University amadi Modern College ki NSS cell amadi Nehru Yuba Kendra na khusanadun sinba District Youth Parliament 2019 ngasi Porampat Laiba Modern College ki multi-purpose hall da pangthokre Government na paikhalakpa policy program singda naha senakari khali bage haiba khangduknabagi pandam da pangthokpa youth Parliament asida Imphal East amadi Imphal West represent tawduna tongan ba college tagi mahiroi taramanga romna sar yare silangli basingi maike dagi fongdorapagi matungina Parliament asigi makok matang khangalaba matung national gi thakta Manipur represent tawna na ba mahiroi khangadabani hairi youth Parliament asida terrorism economic offender climate change Khelo India haiba hiram singa sida sar yare ba mahiroi singna magi wakal pukhatnaki Council ki Chairman L Mahendra Namolda Laiba Sanoi College ki Assistant Professor S Premananda Sangnaraba Artist Narendra Ningomba S Doneswar amadi Wangkhamiyum Nodiana Parliament asigi jury members sing ori Nominini subna Satagadaba All Manipur Gorkha Students Union ki Yangkhintoi suba Annual General Conference ngasidagi hawdokre sa Hazad Laiba Bisnulal Government High School Community Hall the Pangthokiba Thorum Adugi Atobe Mitungel Oikiba Manipur State Disaster Management Authority ki Vice Chairman amadi Varatiya Modi Army Civil Tribe ki National President Oriba Adim Pamaina Haukiba Puarida Burmese Lanmi Singh na Manipur da Landarapa Matamda Lamdamasigi Sopa Yaroi Haina Isang Thauna Yelomi Singi Damakta Lepkiba Purup Singi Marakta Gorkha Singsu Amani Ngasige conference asina tungda hawal liba Purup Singi Mayru Singda Lausing kaya pinabagi masak oibata natana state asigi mafam kaya da kundariba Nepali Purup ki Mayru Singh Sakhang Maikhang Nabamadi Punsin nabagi asoba Lambiam Oiri
Matauna Maringzel lay haina singthanariba furup ama oina Gorkha Nepali singna Yelomi singi damakta lokiba thaudang ngasisu lahoningi tangdu laitaba nungsi sanaba laiba Manipur ama oina bahonabada aikoi punna mayong yaminaba mathau tai haina mangna fongdoki Unenesi laikidraba thaupuba amadi thaumi singi mafamda ikai konama utpo oina nat ki oiba jago ikai kaya utkiba thauram aduda Manipuri film gi renowned actor amadi social worker R.K. Kaikusu saruyaki. The education, let us impart the knowledge. Let us impart. Akoina pitok se about knowledge ado angang singda how to behave. Kramaina behave tawgani elder singbu. Kramaina akoina school da college da kramaina behave tawgani. Kramai tawraga we are the pillar of the next generation. Haibagi akoina thamse ba student singbu. Aikoi si next generation gi damakta Gurkha community gi damakta achauba pillar amani ko haibagi angang singi concept ta makhoida kokta brain da changhan seba Assam, Manipur, Tripura, Delhi amasung India amasung Bangladesh ki mafamda Laiba Maitai Singna Punsinduna Semba Pan Maitai Convention gi ahan mi fam ngasi konu mamang da laiba lamyan ba sanglel da pangthokre loina na mi fam adu da sar yaki ba singna malim gi tongan ba mafam da khundari ba Maitai furup ki yaifan ba gi damak ta khongthang oina miyoba gi mamal yamna ba matam sel amadi pangal bo kanada bada harau kumai pangthoktuna mangan dana ba warif laukhre masigi matakta mamangai Lawyam sabagi matamda amadi ningthau palingi matamda sanaramba sanakya aigya haiba singba mingausu sizinadana waripnaki doti kurta asisu kesizam gi masak ama oibana sizinadana haina amata oina yanabaga loinana mifam adu sar yakiba singna miyamna so sizinadana apil tauki Sandil district is Sandil amadi Sakpi Karong block ki revenue district ki manung da laidiba khul mari tausem tonsen tampak taupopi amasung mahok terabo Manipur laingak na Thawal district housing na Kaksing district ta yawanduna samam na balairak liba asi high court of Manipur na kumzalis ni taranipan ki agastara da Sandil district ki manung adamak sanana ba yathang takibado khul mari ki khunja sing na harau tayan okre thoromadunga si Sandil district ki Thamla Pokpi Baptist Church ta Khulmari gi village sip amasung village authority na puna sinduna pangthokibani Manipur gi miyam na tamjaningai oiriba Langai village project haudokhibagi ahanba common pangthoktuna lamdamasida ihana hanba oina pangthopa poultry fair ngasidagi village asida haudokre thoromadida CF amasung PDG amasung Revenue Minister Karam Siamna thabak suning bagi wakhalo leibam Naharul Singh na karigumba thabak sunaba lam mathau tarakpada lenga ki lam sing sizinanaba sem sadun lei haina thajaba piki Infalis ki nongpok sanjin mamda sahi amagi mamangdagi model village ama oina sengwalakliba Langai village project na mai papagi lambida tapna sangsilapa asida pungning thawgatpa oina Langai village project ki managing director Telem Arun Kumar Elias Amudonda minister gi maikai memento ama khudol tamki thoromaduda minister na hai thabak khodimak sabsaba thaurang ama hana yalaba tungda pungning sangna kathokpa amaga loinana paikhalalabadi mai pai haibadu Langai village na miyamda khangali haiki ngasige thorom aduga mari lenana Langai village project ki manung sanna lamyan ba hizam irabot ki mitam amaso minister Karam Siamna sanga ki loinana Langai village ki conference hall ama digital advertisement LED board ama family restaurant ama Langai international school amasung indigenous cattle set ama sanga ki amaromda ahan mamapu common asiga mari lenana village asida pothok saba pothok singna yumpham oiduna February ani fauba sathagadaba poultry fair so haudoki ngasi di Langai se Manipur miyangi Langai oire Langai sing ngak senana thambagi tangai fadaba leiri thabak pibadu khangna taba Manipur gi laiban harol khuding mangna Langai ubdagi adi kai makhara tammaga magi laikai da khungang da kai makhara tauge na faul bagi
wakallo nama piri basiregi hena value sibu kari lagi tasengmati sarkar gi lam laiba singi jaga nata basidi Manipur da arun dona tholaga naharon moi mari manga natraga manga tara punjalaga miam thabak pibagi adi project sing scheme sing paikat ken harar taragadi lamje sama piba Firol tuduna masana masabo thabak pijabagi matakta lamdam masigi semilon hena fagadnaba pandamda tailoring amasung embroidery gi institute amang asi Imphal East ki Khundrapa Islamic constituency ki manung sanba singkhu makha lekai da hangdokre VJ Garment Koba Institute amana sinduna pangthokiba institute ase hangdopagi thauramda wangaladuna isam gi hanagi president nongthomam Rajendrana hai lengang asina miyam gi khanduna mafam kayada sakhwat thaurang gi thabak kaya paikhat liba ase afaba khongthangni masigi saruk ama oina kanaba kaya miyamna longnaba hona se hai ki lonina Khundrapam Islamic constituency da phisabi gi phisa kon sanipan rom thamba sangadaba work set amaga cold storage amaga sanadaba mahakna saragani haibagi thajaba wafamsu miyamna thamki akhoi khangdaba mayam ma phandagi lawe akhoi training pirubni sigum natabda akhoi matam mayam mangkhibu mayam sina sotharapagi sanjang phal lakpo akhoi hujik sida target sa cold storage ma soiden sagani adagi yum da akhoi na kon pi yum yam se kon thumam leitaba mayam yawi adu kon chaten ma chani pa na thamma yana ba work set achoma sana ba government kan taknari adu orgadi work set da mi chate chani pan pi sar kuda amuk ke hena khudra pa ma kendra sing sagi isabi ohum subu target do matham da di ani su natra ahan lo Laima Sindran Home Koba Angana Legitraba Angang Singi Home Mangasi Thawal District ki Khongjom Sapam Sabal Lekai da Hangdokre Women's Development Association na Sindana Wadagi Complex ta Pangthoki ba Sindral Home Hangdopaki Thoram adu da saru yakiba Diamond Radio Khongjom gi Chairman former Minister Bonangtim Hemantan Hai crime hantan si hairabadi angang singbo piklingai matamdagi sembi ba mathau tai haina su phongdoki Lamlai Assembly Constituency ki manung sana Lamlai da leiba Lamlai Upper Primary School asi Sangol ga sap manaba phibam da leire Manipur lengak yauna mainaba loisang singna chapsaba mieng sangduna lengak ki masak thokpa school ama ohen biu haina Assembly Constituency ki social worker e devena phongdorakli school asigi phibam yeng sinba galunena school asigi oiriba phibam ga mari lenana pawmi singa unabada devena makhatan hai school asigi oiriba phibam masina maram oiraga school asigi akoiba da leriba tongan ba khungang singda leriba laireba gi pangkhai makhada leiba mama mapa singna masa sing school asida thaningdre school asi khakta natana Assembly Constituency asigi mafam ayamba da leiba school singi phibam su asuki matik fatri haiki constituency asigi haujik laireba MLA asi maming tagi ngaire miyang gi awarapa amata yengbidre haina pendaba wafam kaya su phongdoki sahi kunmuk sure champion da sajandana hal lairiba pibam jini hajik lairiba upper primary school je oza ohum khatang lai haji oza amadi training chakre oza ani na tak lai chatra kunthra mu lai sigi pibam jida school dal lairiba structure mayam building mayam je jugo cha daba maram oiraga mama mapa chingna school dal laik tab thaning dreba gomi school je lamnai kendri gi MLA na lamnai kendre haraga lamnai proper da lairiba adugumba school jinga si phabu kaimda semgate sagate okon gi tabe to lairi jingo aduna takpudi lamnai kendre si lai haiba mi laimba pamdrabra si wakhan bu khoi khaleba जास्ट पोक्चबा स्कूल से तमजरपा माहिरो एम ओइना तसेना ngasi लेरि फिबम से अखोइ के मतम द लेरम नते अंगांग सिंग तुंगी मिरोल वेर का तुंगी मपि मपा वेर कतबा सिंगी येगा ngasi के स्कूल से लेरि फिबम मसी अथुब मतम दा सर्कल MLA मियंग चेंशन बिदना गवर्नमेंट के चप चप स्कूल मा वहन बियो हाइबो फम से थमजरी अखोइना मिट की ममांग द उरिबा पाबा लोकोन सिदा ngasi अखोइ की MLA ना करिमु मियंग चंगबिदा मसी याम Manipuri masa Urmila Sanam na paikalakpa thabak tharom singda yumpham oiba film da Women Have Wings Courage haiba award su pikre award asi India amadi tongan balaibak singda leiba khungang da leiba nupi singi haksel fagana na ba amadi makhoi da maru oiba thaudang lawanduna kunai ama semat asoba thaudang lawon nabagi wakhalonda film asi putokpani magi film adu ngarang USA gi Portland gi Malin simathungna utki Ministry of Culture, Government of India, gi miyang makhada Progressive Voluntary Organization sindana namit kuntrani gi subna satarakpa khunungi sayamadi pena gi workshop amasung production ngasi ya school police lane laiba Manipur Dramatic Union gi auditorium na loisin kre loisin magi tharomadu da Zen Manipur Dance Academy gi hana gi pradhan guru Padma Shri Guru S Tanin hai art amadi culture tamba natraga
nainabagi manung sanna lamsat thaugalonsu mapung fana nainaba maramna larik tamna art and culture tamba tangai fadi haiki education lain lain suhaiga doi habe tamga una tobuga thaina doi sinaga puna ke to kusi oyani si samlega maduna mong ka mai sarga phani heba kugi mong ki khanna basi masi khanna bugi diwo ma ka wat pra ai lojai Manipur government akui pop artists si kanna bugi do so festival to national level pop festival to just like akui because in the national dance festival to is my classical dance is my Houses Hanabi Pau. No to drug, yes to live Hyba Wakalo on the All Manipur Filmmakers and Producer Association, Amin Fan Sinduna, in Falis District in Nesu Grounda, Satarakiba, Mangarasuba, Amfifa Cup 2019 Gimapu, Amik FC in Oikre. Ngasi Sanakiba final match ada Amik FC Ena AMCT MKT FC ba penalty shoot out the Panjal Tare Tarta Mighty Piki Bani Ahum Suba Mafam Kanabagi Damata Sanaki ba Metsta Cine actor FC na Cine director FC Buyama Laksina Panjal Tare Ani the Mighty Papiduna Tournament Sigi Ahum Suba position Takre Tournament Sigi Fair Play Team Gi Manana Cine Editors Guild FC na Taki Best Discipline Player na Amik FC Gi AZ Maisnam Nataki, Best Player na Cine Actor Gilgi PS Rosan Nataki, Best Goalkeeper so Cine Actor Gi Boni Sarma Nataki Bagaluna, Highest Scorer so Gilasi Gi Nauba Nataki. Houses Satariba Hero I League 2018-19 gi ngasi sanaki Maneroka FC gi home match amada Aizol FC ga Panjalama sanabangam kidre ngasi Imphal gi Kumal Nampak Men Stadium sanaki ba match adu da team animak amana amabo maiti ba pinaba akan mamong da sandarakpada team animak ki sandaroi sing sanabagi sanakanglol wangmada sanabagi damakta referee na red card amaga lunina yellow card manga utuna match adubo aswengam thoktana ba honaki ngasi gi match adu da Aizol FC gi Karim Omolaja Mingthang Mauya yellow card book tauki Neroka FC gi oina Sebastian Thamung Sang Aryan Williams Katsumi Yusa hariba Sandori Singh yellow card book tauki loinana match ki minute ni phuni pan satpada Neroka FC gi defender Dorda Feriabo red card book tauduna makhata na match sanaba fangan khide adu Neroka FC gi sandaroi ama watlabasu match ki matam loiba fawba da section sanaduna sandaroi ama watpagi khodong sadaba adu Aizol FC da fangan khide loinana aroiba matam fawba da Panjal sanaba ngamdana draw satke Humabatoi Suba Sar Susan Singh KCSI CBA Memorial Football Tournament Hayengdagi Pangthopa Hauragani Haire Manipur gi Miyamna Father of the Modern Games of Manipur Haina Singthanariba Manipur gi Ningthawasi gi Mamingda Pangthokadoriba Football Tournament asida Mapalam gi football team ani yauna Lamdamasi gi football team Kumapan Puna team Taramathoi team Kuntramathoi na no basis da lamba taunaragani Haina All Manipur Football Association General Secretary in charge na Thadorapa Serula Manahiri Hayeng tournament sigi ahanba match da YPHU Imphal West amadi Amofa Bishnupur District anina Nongthelgi pung amada lamba taunaragani Ani suba yes Mani Sarma Third Division Football League ta MYC Maharabi Maipakre ngasi pasoi part to the leba Pamyal gi sanabung da sanaki ba tournament sigi taruk suba league ta MYC Maharabi KYC Awang Kurkulbu Panjal Anisino da Maitiba Pibangamki, Lig Asig and Nasi Sanaki Batari Subalectana IFA, Lamfelamadi YUC, Irom Maizrao, Panjal Amam Sanaduna, Dro Satke. Imphal West District Football Association Gimi Makada, Satariba Football Tournament, the team Taranitolis Group and Tok Nakaidokuna, Lamba Taunari, Tasiki Kuntari Satariba Football Tournament, Asigi Makata Lig Metseni, Sanagani. Marisuba Niles Wahangmam State Level Open Futsal Football Tournament Dress House FC Pasoi Lansenbi FC Team A Tabungkok Mama FC Sagolman BFC Team A Sayang Amadi Maruf FC Hairok Mai Pakre Tournament Singing Ayuk Sanaki Bakun Mato Suba Lek Dress House FC Pasoi na ANS Kwakatil Panjal Taramati Manga Aduga
Kunithoi suba liktana Lansen BFC teammate tabung khokna UBC sayang mapanjal manga ahumda maitiba piki. Satarli ba tournament sigi ngasi nungtil sana ke kulum dei suba likta Mama FC Sagomanna Yamal Laksan SSA and Thangjam Direkpo Panjal Taramari Amada BFC team A sayangna Bolero FC Bamon Laikaibo Panjal Ahum Anida Aduga Marup FC Hairokna Lansen BFC team B tabung khokpa Panjal manga Anida maitiba piki. Niles Wahangmam Futsal Football Tournament ki Organizing Committee amadi Usawaban Sagoman Sayang Anina Kusamnadina Satarli ba tournament sida football team kunna group mari thokna khaidoktuna sar yare tournament sigi hayang makhataba league match mari sanagani. Trophy T20 cricket tournament PTRC Pasway Masung Crow Kamnam Lerak Kamnam Kaithel ani mai pakre ngasi ayuk lang thabal pub ground sanakiba tournament sigi tara suba lekta tos ngamkiba ESU wangkhaina tos ngamduna vetting hana sanabada warip laukibada inning asigi abiba oba kunda wicket tara hamak turaga run humudra nipan loba ngamki inning asida Sivajitna run kun lauki match asigi ani suba batting sanakiba PTRC paswena over tarani thoida wicket mari khak turaga run humudra mapan loduna match asigi wicket tarukta mai paki match asigi man of the match na PTRC paswegi bowler Sohel Nataki Satrali ba T20 cricket tournament asigi ngasi nungtil sanakiba taramati suba lektana tos ngam kiba crow khamnam kaithelna match asigi opa apiba over kun yodana over mapan ga ball mari wicket taramak turaga run sama tarahom doi loba ngamki inning asida Rakesh na run kuntre loba ngamki match asigi ani suba batting sanakiba SSU Singjamaina match ki apiba over kunda wicket nipan turaga subnagi run taramathoi run sama taramathoi khak loduna match asi run ani da maithiba nangki match asida wicket ahum amadi run kun laukiba crow khamnam kaithil or rounder Somitna man of the match taki Manipur Cricket Association mi makada YWC langtawal sinuna sathagriba cricket tournament asigi hayeng match later doi thasiki kontrita makha thasiki kuma panda makhata ba match sanaragani Nipan Suba CYCL State Open Tennis Tournament Bonana Men's Open Singles ki winner obengam kre Manipur Tennis Association mi makada Association of Tennis Lover sinuna how ground tennis court sanakiba Men's Open Singles ki final da Bonana Rivas Karbo Mari Taruk ani amadi Taruk ahom da maithiba pikhiba galunena tournament sigi winner obengam ki Sathakiba tennis tournament sigi sahi yankai manga mataki doubles final dana Dilip amadi Laisemba ani gi jurana Kangjam amasung Matumani gi juraba point taruk mari manga tarin amasung tara ahom da maithiba pikhi Sahi Kanglu asigi winner obangam ki Sathakiba tennis tournament asigi men's single da sandari tarani thoi sahi nipu mataki men's doubles dana sandari kuntaruk amasung sahi yankai manga mataki men's doubles dana sandaroi kunna saruyaki Hauzi arobada morobapa amana Hayeng pangthokadoriba political parties ngi mifamda Citizenship Amendment Bill withdraw tawhan mayawna Manipur da sana handanaba laingak ta akan ba pressure pigani haina political party mapani maikai dagi fongdorakli Rajya Sabha da Citizenship Amendment Bill pass tarulabadi NPP na Manipur gi BJP laingak sagot patokani haina NPP Manipur State Unit na fongdokre Citizenship Amendment Bill asi India government awanong pok miyam namtana ba sathaba population wa makalamani haina sirkana hairi Government paikalaba policy program sing da naharul sing leiriba wakhalun sing khangdok nanaba pandamda District Youth Parliament 2019 ngasi pangthokre Amasung Assam, Manipur, Tripura, Delhi amasung Bangladesh yauna leba aspe leriba maitei singna punsinuna semba pan maite convention gi ahana ba mifam ngasi Imphal pangthokre